Little Flower School yauna Imphal gi tongan mafam singda handak marak tattana bom Pokhaihanbagi thodok ta chenaba National Revolutionary Front of Manipur NRFM gi cadre ama ngarang numidang athengbada yamlaba explosive device tinga konana Imphal West Commando gi team amana Kangla Sangom sangdagi phagat pangam khrei Farba may adudi Imphal East District ki Manung Chenba Kangla Sangom sang makha laikai dagi Thaunauzam risi chahini futaruk apokpa TH Selung kawi Mangondagi cortex wire fit tauraba detonator ama kg 8 gram chahum ga yankhai nipan lumba plastic explosive stick yankhai nipan cortex wire coil ahum detonator chahum ga marfutara taret battery ani bomb sabada sizinaba potlam sing I-20 car ama amadi sel oina lupa lising mapan so phagat pangamkhi Hiram masigi matang dangasi Imphal West District ki SP ki conference hall da pangthokpa paugi mifam amada district asigi SP KSH Sivakant na hai Handak marak Imphal gi tongan ba mafam singda bom langsinduna Pokhaihanbagi thodok ta senaba mioi Kangla Sangom sangi akoibada leire haibagi akaknaba pau ama fangbadagi ngarang numidang pung 12 rom taba dwaida Imphal West District ki additional SP operations M Amit na luchingba Imphal West District Commando gi team amana mafam maduda thi humbagi thabak sathaki police ki team madu ubada mioi ama Jar asauba amaga konana mahaki yumgi maninglomda senthokiba ubadagi tanaraga fakhe jar adu hangdoktuna yengbada detonator plastic explosive stick battery amadi cortex wire sing adu yauramkhe makata na mahaki yum adu thibu humbagi thabak sathabada bomb sem sabada sizinaba masak mathum kaya amaso phagat pangamkhe Farba miyoi adu ahan bagi oina wahong pahong sathabada mahak asi hauzik Bangladesh ta leiba NRFM ge self-styled chairman double kauba miyoi amagi makhada thabak tobane mahak asi tha sigi tang taruki nongalam daida Little Flower School da bom langsinduna Pokhaihanba misakne loinana mamang tha gitang taruk amasung manga dasu Imphal gi naga mapal amasung khurai thoidingjam laikai da bom Pokhaihanbagi thodok tasu generam khe Loinana bom amamam Pokhaihanbada lupa listing kuntra phangi haiba wafam so khangbangam khibane Farba miyoi asi Lamlai police station da makhata ba investigation gi thabak khosinaragani loinana hiram miyam nasu yum da aphaba makhal gi CCTV camera fit tobiyo miyoi asi phabada CCTV camera gi asauba mateng yaukhi hainasu SP Sivakantana makhata na phongdokhi Haukiba thama mamangda nagamapalgi kogi dukan amada megi tarik manga tasu bomb blast ID amma Pokhaigi adudasu mahakna tawbani haibani aduga khurai thoijingjam lekai dasu thangnaba nubit amuk tamok megi tang tarukta bomb blast amma to Pokhaigi bomb blast amma leiki adudasu jenava misakni aduna masi kogi serial blast haibtare matang serial blast ta Imphal manung sida koi terror create tohanbada chenaba yamna chawna chenaba adugumba anti social over terrorist amani lalauba adugumba miyoi amani adu mahaksi bom amam Pokhaihanbagi damakta mokoi gi organization local 13 sumaina piraga adumaina tawi hai